आकाशवाणी इम्फाल माइबम दिजमनी पाउ पाजरी अहानबदा मरोइबा पाउ प्रधानमंत्री नरेंद्र मोदी हाइरी महिरोइसिंगी ममा मपा ओइरिबसिंगना परीक्षागिदमक मसासिंगदा का हेन्ना अवाबा पिरोइदबनी नई दिल्लीदा पांगथोकपा परीक्षा पे चर्चागी थौरम मणिपुरगी राज्यपाल अमसुंग मुख्यमंत्री नोंथोमम बिरेना महिरोइसिंगा पुन्ना इम्फालदा सरुक यामिनख्रे मुख्यमंत्री नोंथोमम बिरेन हाइरी मणिपुरदा खुंदामिनरिबा कांगलोक मसेलगी मरक्ता मचिन मनाव ओइबगी मरी सेसिलहनबदा मितेइसिंगना अचौब थौदांग लौगदबनी हुम्बुद्रा मरी सुबा गणतंत्र दिवस थौरम इम्फालगी अहानबा मणिपुर राइफल्स के परेड ग्राउंडा बीटिंग द रिट्रीट पांगथोक्तुना ngasi लोइसिनख्रे अमसोंग नई दिल्लीगी लाल किलादा पांगथोक्लिबा कला संस्कृति अमदी आशा अथगी पोलमसिंग उर्पा थौरम भारत पर्व ngasiदगी मियामनि येंगबा यारे प्रधानमंत्री नरेंद्र मोदी हाइरी महिरोइसिंगी ममा मपा ओइरिबसिंगना परीक्षागिदमक मसासिंगदा का हेन्ना अवाबा पिरोइदबनी श्री मोदी हाइ परीक्षादा मार्क वांगना फंगदबा यादे हाइना अंगांगसिंगदा खक किहलोइदबनी महिरोइसिंगनासु मसाना मसाबु थाजबगा लोइनना मखोइना ngamjaba चांगदा माइ पाकनबा होनगदबनी। हम गर्व के साथ कह सकते हैं कि हमारे पास सैकड़ों भाषाएं हैं, हजारों बोलियां हैं। ये हमारा रिचनेस है, हमारी समृद्धि है। हमें अपनी इस समृद्धि पर गर्व होना चाहिए। इतने बड़े देश में आप रहते हैं, आपने कभी सोचा है कि शौक के नाते, जैसे हम कभी सोचते हैं मैं तबला सीखूं, कभी मैं सोचता हूं मैं फ्लूट सीखूं, मैं सितार सीखूं, पियानो सीखूं, ऐसा मन में करता है कि नहीं करता है? वो भी एक हमारी अतिरिक्त विधा डेवलप होती है कि नहीं होती है? अगर ये होता है तो मन लगा करके अपने अड़ोस पड़ोस के राज्य की एक आध दो भाषा सीखने में क्या जाता है। परीक्षा पे चर्चा की तरुक सुबह एडिशन नई दिल्ली की तलकाटोरा इंडोर स्टेडियम ngasi पांगथोखी थोरमदुदा प्रधानमंत्री नरेंद्र मोदी ना महिरोइसिंग ओजासिंग अमसुंग ममा मपासिंग उरदुना वारी सानखी महिरोइसिंगना अकी अखंग याउदना निंगथिना परीक्षा थाबा ngamnabagidamak महिरोइसिंगबु पुनिंग थोगतपो ओइना परीक्षा पे चर्चा की थोरमसी पांगथोपनी थोरमदुदा लेबाक असिगी तोंगान तोंगानबा मफमसिंगदिगी लाकपा महिरोइ चाम अनिना सरुक याखी कुमसी चहीगी ओइना पांगथोखिबा परीक्षा पे चर्चा की थोरम असिगिदमक महिरोइ लाख 59 हेनबना रेजिस्टर तौरखी मसी ममांगी चहीगी यंगनबदा सादी यांखैगी सांगदे हेलबनी इम्फाल की लमफेल पाता लेबा केंद्रीय विद्यालय तंबा क्लास 11 साइंस की महिरोइ ब्रह्मचारी मयुम निष्ठा देवी थोरमदुदा सरुक याखी नई दिल्ली की तलकाटोरा स्टेडियम प्रधानमंत्री नरेंद्र मोदी का महिरोइसिंग अमसुंग ममा मपासिंग वारी सानबगी थौरम मणिपुर के राज्यपाल ला गणेशन महिरोइसिंग लोइनना इम्फाल की TG हायर सेकेंडरी स्कूल येंखी थौरम लोरिब तुंगदा महिरोइसिंग राज्यपाल हाइ परीक्षा पे चर्चा की थौरम असी परीक्षाबु इकाई खुमनबगी थौरमनी महिरोइसिंग की पुनसिदा परीक्षा हाइबसी यामना मरुओइबा अमनी मिपुम खुदिंगमकना लोइनमक हाइबा ngamdrabasu महिरोइसिंगना कन्ना होनदुना मसादा सब साबा थाजबा थंबगा लोइनना परीक्षा थागदबनी महिरोइसिंगना माइ पाकना परीक्षा थाबा ngamnanabagidamak राज्यपालना महिरोइसिंगबु पुनिंग थौगतखी मुख्यमंत्री नोंथोमम बिरेना परीक्षा पे चर्चा की थौरम इम्फाल ईस्ट जिला की लुवांग संगमदा लेबा श्री बन हायर सेकेंडरी स्कूल येंखी थोरमदुगी मतांगदा सोशल मीडिया थागलकपा वरोल अमदा मुख्यमंत्री हाइ प्रधानमंत्री की लमजिक मखादा नौरिबा अंगांगसिंग ओजासिंग अमसुंग ममा मपासिंगबु महि मसिंगी लमदे हेना पुनिंग थौगतपगा लोइनना परीक्षा थाबा मतमदा अकी अखंग याउदना यामना हराउता यामना परीक्षा थानबगी लंबी अमा थौरम असिना याले संगनाइरबा फ्रीडम फाइटर लला राजपत राय की मपोंग नुमित थौरम हयंग पांगथोकनी कुमन थौरम असिगे मांगोनेना मणिपुर के राज्यपाल ला गणेशना मणिपुर के मदी लेबा के मियामदा याइफा पाउसेल पिरकली मागी पाउसेलदा राज्यपाल हाइ लला राजपत राय थौना फबा खांगबा कनबा मदी कथोपा ngamba थौना लेबा मियोइ अमा ओइना लेबा के मियामना खंगदरी मांगना समाज असिबु अवोनबा पुरकनबा होनखि अमसुंग मदुगिदमक तोंगान तोंगानबा वाफम कयासु इदुना फोंदोकलमी मागासी कांग्रेस की यामना मरुओइबा लुसिंगबा अमसु ओइरमखी भारत अमसुंग म्यांमार गमखै परिंगी मोरे सब डिवीजन की मनुंगसना लेबा लानचम अमदी ती मोथा खुल अनि की मरक्ता आइन काइना खुल तादुना लेरंबा पुन्ना मियोइ मरिफु टेक्नोपल पुलिस न फागले
mafam aduda ain kaina mitop kaya sangsilakle haibagi akaknaba paw ama phangbadagi Tengnoupal jilagi deputy commissioner amasung ASP na lusingba team amana saksinuna thihumagi thabak sathabada makhoi sing adu phagatkhibani makhoi sing adu Myanmar dagi lona changlaklaga khul tasilambani hairi Akashbani Imphal gi casual editor amasung PTC panel taunabagi interview saliba January tha asi kunthra amasung kunthra mathoi da pangthoklagani casual editor gi candidate singna January kunthra gi numidungba pung 12 da Akashbani Imphal gi office ta report tawragadabani part time correspondent PTC gi candidate singna January kunthra mathoi gi ayuk pung 10 da report tawragadabani candidate singna interview numita original certificate amasung document sing soidana loinaragadabani Tabiriba Pawasi Akashbani Imphal dagini Mukhimantri Nongthoman Biren Hairi Pawgi Thabak Toriba Singna Sarkari Asoiba Sing Thidoktuna Nainabada Puning Thogali Adubu Sarkarbu Maral Sibigi Thabak Ti Tohoningde Sarkarna Paikaliba Thabak Sing Miyamgini Apian Pendagi Wafamdi Mioibanina Adumuk Legani Asigumba Penda Basing Thidoktuna Sumthokna Bahona Binasi Imphal gi kunung mamangda leiba Manipur State Film Development Society gi auditorium da ngasi pangthokiba Information Service Television ISTV gi kun suba mapok ko thorom da saruk yaraduna Mukhimantri nai paw gi lamda thabuk toriba singna hauji mangda tariba wafam singda yumpham oiba paw phungbagi tangai phadabale miyamna thengnariba khudongsa da basing sarkarna thidoktuna waroisin amma puraktriba phawba hiramadуда paw phungduna lenga ki mitna kong oigeda bawham kya pukhaladingi Mukhimantri nai Manipurda lamgi thausil ama leitabagumna miyamna mafam amade hekta yum kai sajinba lobukta leptana building sajilakpa amadi atei hiram kaya tausilagliba asi leingakta ithil piba ngamba paw phonglabadi leingakna madubu asuma maikaita puthokpada chauna mateng oigani asiguma thabuk thoromsing asi makhatana asumak satharabadi aikhoigi tungi maraiba kari orekpa yabagi haibadu miyamna su khangbagi tangai phatabalai Hiram asida rajniti tawriba miyoising lenga ki official sing amasung lairik laisu hairiba miyoi khudingmak lenga ka kok sungsin aduna asigumba aina yadaba thabak sing asi thingnaba honagadabani Aikhoigi len si kamaina leiri aikhoigi future si karino tampakta lo ubham kayam leiri ge yum sabam na kayam leiri karamba kayam na tasangre akhoi chahi kaya bo hingadori ga ise focus pihanne kamaina aikhoigi masing yamjada ba khoi phurup si kamaina kangada ge ngasi de khoi mayam punna hona minadana singtam haiba leitre naga ku ki thado maitei bangal haiba leitana khoi amato ne khoi hingai khoi khudingmak hingminasi tawbudabo amana amabu dominate tawnanaba amana amabu namthanaba gi pot si tawnagum si haiba Mukhimantri na makhatan hai Manipurda punna khundaminariba kanglok masalgi marakta nungsi chanabagi mari hena sesilananbagi damak tampakta khundariba mitei singna asobu thodang lobigi tangai phadabalai Manipurna Bharat tinkiba matamaduda Manipurgi missing asi sumnagi lak manga lising taran thoi kaktani Manipurda khundaminariba kanglok pudingmaki miyoi singna kari pamlibagi haibadu phaminaraga khangdokna basangi masitana raija si tangdu leitana leiba ngamgani Humbudra Mari Suba Ganatantra Divas Thauram Imphal gi ahanba Manipur Rifles ki parade ground da beating the retreat pangthoktuna ngasi loisin khrai Thoramadu Manipur gi ariba jagoi singda yumpham oiba tongan ba kalup singge folk dance festival amasu pangthokhi ngarang pangthoki ba Mars Pass yauna atei competition singda makong mathang ta karba singda so mana mathum sing yenthokhi None Zilla the Miyam Numit Amasung Singilu Singbasing Numit None District Headquarters ki Longmai Part 3 Deleba Multi-Purpose Holder Ngasi Pangtokre District Administration None Sindona Pangtoki Batoramaduda Tongan ba Department Singi Official Singna Miyam na Hakteng na Pokalak Puwakar Sing Ningtina Take Madi Makoy Kudongsa Basing Ko na Bahonaki Ngasi ki Toramaduda Tongan ba Department Singi Stol Kun Mathoy Hanki School Authority Singda Mayroi Singi Uniform Parts Aid Kit Sing Amasung Whiteboard Sing Basu Yentoki Thoromgi manungsanna online service amasung medical checkup su pangthoki Thoromasi Kangpopi jila gi oina su jila adugi SDO BDO holda pangthoki Thoromaduda miyam gi wakat sing deputy commissioner na hakthengna na taki Kamjong jila da sunumit asi pangthoki jila adugi Kamjong town holda pangthoki ba thoromda miyam gi wakat sing jila adugi deputy commissioner yauna atei official singna hakthengna na taki Ganatantra Divas Thoromgi mangwanena Ukhrul jila da leiba Gandhi Chowk ta bom pokhai handuna Miyam asok apan nangan kibagi thodok adubo Ukhrul Village Authority amasung tongan ba CSO singilu singbasing yauna miyam na yaning dabo phongdok tuna wakan mipam ama Gandhi Chowk ta ngasi pangthokre bom pokhai bagi thodok aduda miyoi mari asok apan nangki
तुंगदा मियामने जिला अदुगी डिप्यूटी कमिश्नर की खुथांगदा मुख्यमंत्री नोंगथोमन बिरेंदा मेमोरेंडम अमा पिसनखी मरा लेबसिंग अथुब मतमदा फादुना मतिक साबा आइन की थबक लोकटपा मसुंग सोक्तुना हॉस्पिटल दा लाइकनरिबसिंगदा तेंगबांग पिबीबना सिंगबगी वाफमसिंग मेमोरेंडम अदुदा पल्ली ngasi wakat mifam adu da saru yakiba hunphun sanaulongi president Agnes Saizana hai January day 25 2023 numidang wairamda Gandhi Chowk ukhulda laiba mafam amada bom pokhaiduna mi mari shokhi bom pokhai basida praja mayam nupi mayam si yamna kire suk nungai rabalam Santuena labor mafam sida akiba yamna paure. Tokiba taudokshe, aikoi nupi miyamna condemn tawe. Loinana, government na yaradi, atubada yangshan biduna, bom bokai halibasing se, atubada pabioi base, aikoi mayamgi pamzabane. Amaromda zila adugi Gandhi sokta bom pokai henkebigi thodogadu aina thinkhrabal alolo People's Revolutionary Party of Kanglaipak pre-pak nani haina dabi tauri madu Bharat ki Ganatantra Divas thorombo yaningdeba phongdoktuna sathagi bani hairi Assam Rifles na PLA gi miyoi ama draka konana phare haina ukrul da phongba pause ukrul Times ta ngarang phongkiba pawadu Revolutionary People's Front RPM na asumba paw natte hairi aina thinkhrabal alolop RPF ki Deputy Secretary Publicity ne thokpa cherolaman hai Assam Rifles na draka konana phare hariba mi adu loop asidigi tanthokiba kuire mahak sarkar gi homecoming ceremony da yaukhiba miyoi ni loop asiga karigum hiram amata da mari leinadre hairi Manipur lenga ki war on drugs campaign bu sogatpagi mifam All Manipur Anti-Drugs Association amadagi hanagi miyur singa masung kanglei panana senduna ngasi Imphal gi kaisampa leimazam leikai mamangda leiba yaipa thoni community hall da pangthokre wagar mifam adu da saru yakhiba singna war on drugs ta rajniti toganu war on drugs tungi mirol gini chief minister gi war on drugs asumba khongthang ni haiba play card sing paikhi Manipur da senmi sing na mayok nariba samasya sing yengsin biduna makhoi gi damak sarkar na pangba yaba mateng pangbinaba Loyalam Construction Workers Welfare Union nambol na mukhyamatri da taksili Manipur asi industry marang kaina leitabana maram moiduna supam nompham khangdana leibadagi naha kaya kangauna duna leiri lairik hairaga sarkar gi thabak phangoutrabasu supam nompham leitana leiriba thabak ti suningba naha singi karigumba ama sinbiyo hainasu serolamada union asina appeal tawragli Sound recording amasung sound design gi matangda numit tarani sathagadaba workshop ama Imphal gi konung mamangda leiba Manipur State Film and Television Institute ta ngasidigi hokre Rajya gi Art and Culture Department senduna sathariba workshop hotopagi thoramaduda Manipur State Film and Television Institute ki director Birendra Salam na hai haujigi matamda audio recording haibasi yamna maroiba amasung khangdaba yadaba maram ama oibana asiguma workshop asi pangthokpani Masida natana tongan behiram kayada workshop sing pangthokigani hairi Pradhanmantri Narendra Modi ki pungningi wa man ki baat ki marudra taret subat tangkak lagliba nomaizing numit ki ayupung taramathoi da Akashbani ki thongda santokani Pradhanmantri na wa ngangba hek loibaga madugi Manipuri wahan tok santoktuna tahangani masi numit adugi numidang pung nipan da su amunghana santokani thorom sing asi LRS Surasanpur na su relate tawtuna santokani Matang numitana paumai mar paite kaboi thado mau amasung tangkhul lolda sandotuna tahangani Akashbani Imphal gi pau tabiri Nai Delhi gi Lal Killa da pangtholi balibag asige tongan ba raya singi kala sanskriti amasung asa ataki polam sing utpa thoram Bharat Parva ngasidagi miyamni yengba yare numit tarungni sathagadaba thoram asi kendra gi culture amasung tourism mantri G Kishan Reddy na ngarang hawdokibani Leibaga segi Ganatantra Divas palan thoram ka mari lenana seliba Bharat Parva tha asigi kuthra mathoi da loisingani aroibada maroiba pawpo Pradhanmantri Narendra Modi na hairi mairoi singi mama mapa oiriba singna parikha ge damak masa singda ka hena awaba piroidabani Nai Delhi da pangthokpa pariksa pe sarsa ge thoram Manipur ge Rajyapal amasung Mukhyamatri Nongthomen Birena mairoi singa punna Imphal da sarugami nakre Mukhyamatri Nongthomen Biren hairi Manipur da khundaminariba kanglo masal gi marakta masin manau oibegi mari sesilanbada mitei singna asobu thodang logadabani Humudra bari suba Ganatantra Divas thoram Imphal gi ahanba Manipur Rifles ki parade ground da beating the retreat pangthoktuna ngasi losinkhrai amasung Nai Delhi gi Lal Killa da pangtholiba kala sanskriti amadi asa atagi polam sing urpa thoram Bharat Parva ngasi digi miyamna yengba yare pauloi sare